Maitai macha ama oina Maitai community da chingjaruba ama oina aikhoi ngasidi ipam lamdam haibado chatpa phangdana ningol kaya gi thamoi kaya kairamgani amasung mapa ningol pokpi mama mapa singna mabung mapa singna Chakouba ngamdana si yum leitraba amada Chakouba gi Machi chibu Chakouba ni ngangani adubu yum leitre ko khana karamdani Chakouba ni aduna ngasi gi khoina phamjari ba si abi thamoi shongai oiba ningol kai hagi thamoi shongai oiba ningol popi mapa mama si gi thamoi shongai oiba protest makhal amani masida Manipur gi sarkar singna aikhoi ya waba shibu khangbiduna athuba matamda yumda hangal halakbiyu ngasi makse aikhoi Chara henjaduna chokongsa ngasi bu changchin jamani aikhoi hunger strike tawraga koi asi dana ngasi phamjage haina koi thoksare ibani ningol amana ngasi gi numit chibu kayam ta khaurang na ngaijaramgani ai samaki oina shu yum palakpadagi Chakouba amu phau chachadri ngasi gi numit chibu khaurang na ngaijarakpani adubu ngasi chu jatpa phangdare masi gi thaudo asibu kanamdana ngasi bawa thingmangamdana Chakouba asibu lephan mangamdana lakpani adubu ngasi di kanana lephalibano kanagi thorin singno haibase lanjadraba aikhoi Maitai praja singbu government na khangbiduna government gi maikai degi maral leba singbu chera athu matamda pibiraga aikhoi bu isagi iramda halanbiyu haibase haijari